Hi guys, ngasi su nungai ba topic ma udun laksuri madudi koigi lakadoriba handaki June 13 11th June sidagi haugadoriba FIFA World Cup 2026 sigi maramda samlapa waroka thamjage atop koigi social media gi platform singda adagi news channel singda aina thamjarakadoriba hiramasi mayam thengnabiramba or tabiramba su yawrum lagani anna hona namuk yengminasi tadaba sing khangminasi sim thamjage karina matamda football bu pamjabe isilnaw sing masi yang ongdaba taragadi thama khara help chathagadori World Cup asida changes kaya ama thami kaiguma masigi video masigi or aigi video sipu oiro or atopa news channel natraga social media gi platform sing da thagalakli ba sigi news se khangong taragadi World Cup yengbada adom football gi knowledge yaudani yengbagi mong tarakadori ba haitare means handak chathagadori World Cup asida football gi oiba rules and regulation RR kaya ma chamdok chamjin tawrakpa kari dano samdore basi habadu samlamna thamjage na video se samjarakpani ma'am le fodong mieng charminasi aduna je sangsina chatharakli ba FIFA World Cup habasine hek haudorak padagi nangasi paubsida pangtho iba sahi dugi oba World Cup ki every World Cup ki haitare chances kitang khaji adum samdok tuna lai haitare aduna handak chathagadori 2026 World Cup asigi su RR khara samdok samjin tawbagi wafam duni ma'am thamjage khanjari basi handak pangthokadoriba country sing asi ma'am su soidana khangbiram lagani thengna lagani country ahum na pangthokadabani US Canada amasung Mexico hariba country ahum sigi main akoigi 16 cities da paksana pangthokadabani hariba akoigi handaki 2026 ki FIFA World Cup ase aduna main oina mohin thamliba changes kaina matamda 90 minutes haiba se ayeng mokoida sometimes sangwa su yauni ha match yam nuaragadi as khangodi haiba su ko yauri bani aduga kitang nuai taba match ka oitaragadi yam sangboina su u sometimes yauri bani adugo sanariba player singdadi khangobana te haitare amarom da ko aduna 90 minutes sanariba si keno magi time se delay tawdana ba haitare ko match dum mapung phan lo sangina ba delay tawdana ba main oina masida focus tawraga hariba changes singi thamakpani ahamada sumai thame number 1 akoigi ball ama out tare akoigi aduga mu throw in toksalakadoni akoigi ground mong damu langsalakadoni haitare ko ada out tare haiduna team amana throw in toksalakna bo honaba matamda kariguma mana 5 seconds tagi hena matam lawraba magi mi du pi na bo hona matamda matam thengdagraba means 5 seconds tagi hendagraba adu taragadi makhoigi oina leramba throw in ball do opposition do in bigini haba sigi changes ama hanadi kaidawi team amana karigumba koigi goal se exit tawraga means goal masing helaga lere ngamadabani haibagi saro rule kan koigi trick kayam si narga koigi matam mangan bana singba yam honai haitare player mana langdo honar mabdo magi team dugi player ma laga ai langhan bagi sigma chanabi kaya matam mangan baitare delay tawba si yararo haitare 5 seconds tagi hena matam piraroi koigi out targa ball langjalakpagi system sida number 1 aduga number 2 aduga goal kick ki countdown haiba direct goal caution bagi adum laba koigi mawang mayam lay free kick oi pi yai koigi goal kick lay dana masida su karigumba 5 seconds tagi ma delay tawdharaba team aman haitare adoi taraga di hariba team duna hariba free kick or magi goal kick ki opportunity do lauthoga manghal laga opposition da corner on bigine si another rule ne ko number 2 point aduga point ahum subada yam interesting loi oigani ko mat yari gi matam mahan dana bo honarakpani haitare aduga ngasai gi mamang da hajaki badu man sapmani karimati maman goal masing hele kaga dore sasya wang hantor aduna makoi yari gi matam mahan bo honarakpagi sannabi se mahan nabi damaktani akoi gi substitute tawbo player se substitute tawbagi timing se ju only 10 seconds ka pi handi kai dawi koi gi goal helaga leba team duna magi player se field gi fill off tawna thorona hona bada khuba ka khojin naraga magi team daga high five ka tawramaga tapna ga tholokpagi humang de tholokpagi matang yam legre natra adubu opponent di ashaw bane means opponent duna di kedor kani goal channa honare ineba ngamna ba moisu adagi or draw bu chachana hona jareini madu matamangan bado yadre sini only 10 seconds kata pire substitute tawbagi timing se aduga karigumba 10 second countdown se hek loigraba ma mi senior roi karigumba 10 seconds gi manung ma substitute tawdraba timing du dama player shin ba yara roi next 1 minute onderaga ma sin batai 10 seconds hen ba yara roi bisu number 4 suba point da koi outfield players haitar
goalkeeper nattaba puna 11 players ni team amada goalkeeper nattaba atopa 10 players tu koina outfield players hai khangne haiba 10 players tu gi manungda ama injured solokpa adu or thengjina bada kitang adumaina solok narakpa treatment tawba matamda ma do akoi gi pitch manungda treat tawra roi mapanda tawra ni haitare aduga play je restart tawra matung 1 minute leraga ma means 60 second leraga ma sangaga mu yawgada adu hari report se outfield players nataba akoi gi keepers goalkeeper natraga yam serious oiba injuries sometimes adu khakta da akoi gi ground da yengani pitch manung di yengani aduga adu natabadi off the field adumai treatment tawra ni haitare aduga point manga subasina mama akoi gi Real Madrid ki adum laba players sing da su koi amuba miyoi sing da koi gi racism gi mawong da koi gi wai wata fazda ba ngang ba khot ba gi adum laba koi kano yam thokre koi club sing da gi team kano sing di yam thoe hai tare ko adu khak natana atamna na abuse to ba koi gi mamang da koi Zinedine Zidane gi matam da su koi gi sling what or phata wai wata nuai ta ba lu da ngang pa da gi my opponent Italy gi player ma koi thamak ta kokna sugi ba gi adum laba case myam legre hai tare aduna opponent team ani gi player sing hai tare ko ad or kan player sing gi marak ta koi gi samanga sin khumaga athibo wahi hai bana sing ba dum ba Europe timing hai tare means khana se na sana ba ji keno khana se na Europe ka doi na tra ada confrontation tor pa matam ngang sana pa matam sida sing khuma samana mouth covering to adu yararoi admai khuma tawba yararoi hai tare karigumba admai khuma tawba da hidden agenda or hidden abuse na traga koi gi racism gi oiba kang karu kaigumba wahi wata yaw ta gadi straight red card pigani hai punishment yam chawre hai tare ko pangya yararoi aduga akoi gi VAR haidana video assistant referee ko VAR haidana akoi referee decision lowang ngamaktra timing da akoi gi TVM da sangsel akoi yengbagi akoi gi examine tawbagi pot am leidana ko adu goal chanba gumba penalty gumba adagi ka hen asokpan red card gumba piba timing da haida VAR akoi yengba yawi adu khak natana VAR na consolation yamjale hai tare ko koi corner da su aduga yellow card thana ani pirakpagi timing sai sida su koi gi VAR check tawbu yabagi ayaba do pire hai tare line me adu da kanada stock asoiba myam yoribni hai tare haidi referee khuding mak lai mak tinate natra aduna corner sida soigi dana pibra or sumbra lambra sigi matang corner gi matang da su VAR tawrani aduga thana yellow card ani sa bai sima off the field tantokadori me ko aduna thana yellow card ani charak pasisu VAR check tawgadori sima aduga mathangi point sina akoi gi koi protest story ni referee na lorpa decision ama da player ama na discipline yaudana hai tare mapanda ga thokibi ha nang decision no lodi gan tawga discipline yaudaba player sing Europe sometimes ko field gi ga thokibi adagi direct straight ga thokibi natra chimba leba undisciplined of players sing direct sisu koi straight red card pi ga dori aduga koi football live su keno first half second half 45 minutes lady bani is half sida 3 minutes ki oiba dum laba water break means hydration break haidana sumaina nauna masu thame hariba aina thabjakri ba samlapa point sing se antak lakadori ba 2026 FIFA World Cup sida thamla iba adum laba ahong masingni sana ba sida hong kadaba niyom singni aduna masigi news masigi changes myam se khangau da taragadi World Cup si yenge ni yenguraga kaino moi tai sibona hanadi smai tawdabani ko ga do haidana bai damaktani content samjarakpani haitare aduga loselakpada sahi khudingi means 4 years later ga pangtho iba dum laba FIFA World Cup asida thaina dagi hauna karamba sahidana kari changes thamgi karamba sahidana karamba changes semdokhibagi haiba sok single na samlapam su thamjage ahanba 1958 player substitute tawbasi aya peki karigumba team dugi leriba koi gi player ama injury layer aba soglak pala aba matamda ana pre approve tawraka leigadoini ko madugi matam khakta da injury layer bat matam khakta da substitute tawba yakani haiba adusu hana pre approval ama logadoini ko adu natabida pre approve tawdragadi madusu if someone got hurt you play with 10 adum mitara sana doini ko hana tawrami sai tare thaina adubu substitute ki sanabi khaga lakrise 1958 ki adum laba World Cup tagini aduga red card yellow card introduce tawrakriba horok hapak khirisina karam kandano 1970 dagini masigi sahi sidagi su hai tare 1970 dagi su hauna koigi substitute player koigi substitute tawba yabase player ani ayabada su sidagi oikhibani aduga 1982 dagi di koigi huji adum chanaraga leriba kanosi se laani hai tare koigi huji jim thengnariba koigi goalkeeper gi maram da hai tare ko koi keeper sing sina magi players magi team dugi players sing na direct koigi koi makhongna hai tare pass back pass tawrpa matamda mai makhutna direct phabi yate ko
ꯃꯌꯥꯝ ꯁꯣꯏꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯁꯤꯒꯤ ꯔꯨꯜꯁꯤꯅ 1982ꯒꯤ ꯑꯗꯨꯝꯂꯕ ꯋꯥꯔꯜ ꯀꯞꯇꯒꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯇꯥꯏꯝ ꯋꯦꯁ ꯇꯧꯕꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯂꯕꯀꯤ ꯑꯣꯏꯔꯣ ꯑꯣꯔ ꯃꯦꯠꯆ ꯑꯃ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯍꯥꯏꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯤꯟ ꯇꯧꯕ ꯇꯤꯝ ꯑꯃꯅ ꯉꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯪꯉꯤ ꯄꯣꯏꯟꯠꯁꯦ 3 pointsꯅꯤ ꯑꯗꯨꯒ ꯗ꯭ꯔꯣꯗꯅ 1 points ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅ 2 points ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ 1990ꯒꯤ ꯑꯗꯨꯝꯕ ꯋꯥꯔꯜ ꯀꯞꯇꯒꯤꯗꯤ 3 pointsꯇ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯋꯥꯔꯜ ꯀꯞꯀꯤ ꯁꯥꯟꯅꯔꯤꯕ ꯇꯤꯝ ꯃꯁꯤꯡꯁꯦ ꯍꯥꯟꯅ 34 ꯑꯣꯏꯔꯝꯕꯗꯒꯤ 32ꯗ ꯌꯧꯔꯛꯈ꯭ꯔꯤꯁꯤꯅ ꯇꯤꯝ ꯃꯁꯤꯡ 32 ꯁꯨꯔꯛꯈ꯭ꯔꯤꯁꯤꯅ 1998ꯒꯤ ꯑꯗꯨꯝꯂꯕ ꯋꯥꯔꯜ ꯀꯞꯁꯤꯗꯒꯤꯅꯤ 32 ꯇꯤꯝ ꯐꯣꯔꯃꯦꯠ ꯍꯥꯏꯗꯅ ꯈꯪꯅꯩ ꯃꯁꯤꯒꯤ ꯋꯥꯔꯜ ꯀꯞꯁꯤꯗꯒꯤ ꯊꯝꯈꯤꯕ ꯃꯁꯤꯒꯤ ꯆꯦꯟꯖꯦꯁꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯂꯞꯄ ꯆꯦꯟꯖꯦꯁ ꯈꯔ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯆꯦꯟꯖꯦꯁꯁꯦ ꯊꯝꯈ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯜ ꯀꯞ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯐꯨꯠꯕꯣꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯀꯌꯥ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯒꯦꯗꯣ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯍꯟꯗꯛꯀꯤ 2026 ꯋꯥꯔꯜ ꯀꯞꯁꯤꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯎꯒꯗꯧꯔꯤꯕ ꯕꯣꯜꯁꯦ ꯀꯥꯎꯗ꯭ꯔꯤꯉꯩ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯥꯔꯖ ꯇꯧꯕ ꯃꯊꯧ ꯇꯥꯗꯣꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯕꯣꯜ ꯍꯟꯗꯛ ꯁꯥꯟꯅꯒꯗꯧꯔꯤꯕ ꯐꯨꯠꯕꯣꯜ ꯕꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯄꯤꯛꯄ ꯇꯥꯏꯅꯤ ꯁꯦꯟꯁꯔ ꯑꯃ ꯐꯤꯠ ꯇꯧꯋꯦ ꯃꯁꯤꯅ ꯇꯧꯗꯣꯏꯁꯦ ꯄ꯭ꯂꯦꯌꯔꯁꯤꯡꯗꯨꯅ ꯇꯆ ꯇꯧꯕ ꯄ꯭ꯂꯦꯌꯔꯁꯤꯡꯗꯨꯅ ꯆꯦꯜꯂꯒ ꯄꯨꯕ ꯃꯇꯝꯗ ꯇꯆ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯇ꯭ꯔꯦꯛ ꯇꯧꯒꯗꯣꯏꯕ ꯃꯨꯚꯃꯦꯟ ꯑꯗꯒꯤ ꯂꯥꯏꯠ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏ ꯇ꯭ꯔꯦꯛ ꯇꯧꯒꯗꯣꯏꯕ ꯍꯧꯖꯤꯛꯀꯤ ꯍꯥꯞꯄꯤꯕ ꯇꯥꯏꯅꯤ ꯁꯦꯟꯁꯔꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ VARꯒꯤ ꯗꯤꯁꯤꯖꯟꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯒꯗꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯅꯨꯡꯗ ꯐꯤꯠ ꯇꯧꯒꯗꯧꯔꯤꯕ ꯃꯁꯤꯒꯤ ꯁꯦꯟꯁꯔꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯗꯤꯌꯝꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒ ꯂꯣꯏꯅꯃꯛ ꯄꯤꯌꯔ ꯇꯧꯅꯔꯒ ꯍꯥꯞꯄ ꯐꯤꯠ ꯇꯧꯕ ꯑꯗꯨꯝꯂꯕ ꯁꯦꯟꯁꯔ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯟꯁ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯛꯄ ꯔꯤꯐ꯭ꯔꯤ ꯑꯃꯅ ꯗꯤꯁꯤꯖꯟ ꯂꯧꯔꯛꯄ VAR ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯟꯁ ꯐꯥꯁꯇ ꯗꯤꯁꯤꯖꯟ ꯑꯃ ꯁꯦꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯄꯣꯏꯟꯠꯁꯤꯡꯁꯤꯅꯤ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝꯖꯔꯛꯏꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯟꯁꯤꯟꯖꯒꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯍꯟꯗꯛꯀꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 2026 ꯋꯥꯔꯜ ꯀꯞꯁꯤꯗ ꯀꯅꯥꯅ ꯃꯤꯟꯁ ꯚꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯀꯣ ꯀꯔꯝꯕ ꯇꯤꯝꯗ ꯍꯦꯟꯅ ꯐꯦꯚꯔ ꯄꯤꯕꯤꯕꯒꯦ ꯀꯔꯝꯕ ꯇꯤꯝꯅ ꯋꯥꯔꯜ ꯀꯞꯁꯤ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯣꯝꯒꯤ ꯃꯣꯠꯁꯤꯡ ꯑꯗꯨ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯨ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ